पाउचेदे यंपम उइबा मरुइबा पाउ खरा अपडेट तौजरे गाजा की लानफम साउथ गाजा दा यामलबा टैंक सिंग थाउजेंड ग्रे इजराइल की बॉम्बिंग दा गाजा की अदया पुंबा माइखु अमति उफुल न थानग्रे इजराइल की मसिंग यामलबा टैंक सिंग गाजा स्ट्रिप की खा थंग बसरुक दा जंगजनग्रे ngase ayu gaza gi khan unit manakda masing jamlaba israel gi tank sing leptana 1000 khiba do AFP ki pawis na ak thengna uhoba gi pawdam sing phongdora gre israel lan mising na gaza gi mafung kya da paktakna da ground offensive chathaba hawragani haba gi chap java thazabal lai aiba wafam su AFP ki report na phongdokhibani khathang ba israel da mamangi october tarita hamasing na satiba attack sing chathakiba adogi laman khomba oina ngasi Israel Defense Force ki yamlaba lamni amadi masing jamlaba tank sing jauna bulldozer yauna Hamas sengi matakda ground offensive sathana da bangasi ayuk dagi thawang lawkhat ki bani Gaza da laiba masagi sahi yangai ga mafan churawa Amin Abu Hawli ko miyo amana phongdorak bada sangsil lagi wa Israel ki vehicle sing adu Palestine ki ngamkhai amasung oiriva khan units ki manak nakna lairiwa Al Karara village manakda punna kilometer Anirom gari sing aduna pareng sana laiki aina paudam lagre sahi kuntra ga mari suraba Muaz Muhammad Kawwa kunjamana phongdorak pada yamlaba Israel ki tank sing aduna Gaza gi khatang basaruk te laiwa sala al dil lambida awanglom dagi Gaza gi khatang bastrip da leftana thausilaki ana phongdorak re mahna makhatana hai Israel gi yamlaba gari sing aduna sala al dil gi lambi gi naget punamak thasindona lambi ado pumthing thengki mafam madudagi nongmai kaya leftana kapa aduga tengi sel sing kaptana mafam aduda leiba miam pumba tanthok bahawraki hauki vairai numita trust dil gi matam hek loi ki badagi gazada Israel landaba ki thabak amuk anna awrakrabani numida dudagi Hamas ne Israel tamna rocket kapsin ba aduga Israel gi maikai dege so Palestinian territory manung dal leftana air strike jatha bahawrakrabani khwaidagi nongna United Nations Humanitarian Agency na phongdoraki bada Gaza da laiba miyoi million 1.8 zawrak na mafam asigi miyoi chada humfudra mga romdi mafam asi thadukto na siya nagrabani tongan pa mafam sing da laiba center sing da lanje lagpa miyoi singi laifam chada wegi awaba kaya mayung na duna lairibani Gaza gi yamlapa miyoi kaya namfuda South Gaza strilom da siyantok nagre mafam adudagi Egypt ki ngangpay tana siya na nabahonari Tawang sidang asi Israel ki military spokesperson Jonathan Condrix na phangdorak bada mapoi ki thabak thawng asina Gaza ki miyoi amadabo mafam adudagi senthok kinaba thawng sathagiba leite makoina kaidongnungda Gaza ki miyoi singi matam pumbagi oina satkinaba thawrang lakpa leite ngasi dagi sahi humfudra manga ki pamangda Israel lebagasi semnanaba honaba matam aduda Palestinian lagdaret lising humpu Palestine thaduk tun sena kiba thawdok ningsing halle haike Trust dil loikiva humni sanpan numit ngarang nomaisin numit dasu Israel Gaza da target tawduna akan ba yar strike jawn rocket kya kapsin duna landaba haugrabani Hausik bawbanda Palestine gi ngamkhai manung da yamdrabada miyoi lising taraga manga sabanga harke hana Hamas ran tawba hal ministry gi maike degi phongdorakre Saywal nifal helaklava heavy bombardment chatanu da Gaza da lantarakpa asida mara leidraba Gaza gi nuvi amadi angang sing jawna masing khangtana sikre haire ngasi Israel gi air strike amadi artillery kapsin duna Gaza gi awang thangwa frontier da athaba maihu amadi uful singdana Gaza gi atia pumba pungma mamsin gre haina khel ministry gi maike digi makatana phongdorakle tanjaz da Israel gi maike digi phongdorakpada ngarang nomaisin numit khagda Gaza gi rocket taraga taret Gaza dagi rocket taraga taret Israel tamna kapsilaki ayamba rocket makai di makoina intercept tawangam ki ngamok da khara adun Israel gi jum amadi langi polam khara mangan banatana thoidokna misi bina thogan ba ngamkide haina phongdorakre Israel makhatana phongdorakpada ngarang gi Hamas ki strike aduda Israel lami ani seki matung tabada Israel na satharakpa strike da kha thangba Gaza da miyoi kya siba madi sogan banam maram oiduna akibagi masak ohenki thawdog adugi matang United Nations Central Agency UNICEF gi spokesperson James Elder na phongdorakpada Israel gi strike aduda lanmi amadi misam danatana pikliva angang kaya gi matak da satharake ba attack aduda mag masa maksu kiduna sianba yauke ngasi gi Israel da satharakpa heavy bombardment asina haujik phawada South Gaza da sathakpa landa da khwaidagi tamthiwa amangata amadi misi mana thogan ba attack am oire ngasi gi thawdok aduda yamlava angang sing asoka fan nangtuna kapalawba oki haina James Elder social media platform X da phongdorakre nakala marom dana
Houthi na Red Sea da jahaz ahum da attack tawkhre US Navy na drone ahum kapthakre Red Sea da commercial jahaz ahum da attack tawbagi thodok thokraba matungda Yemen da namfu da sasan paisilaga leiriba Iran gi proxy militant group Houthi na launch tawkiba drone ahum khaksu Red Sea da operate tawduna leiba United States ki lan gi jahaz na kapthakre ani US Central Command SASCOM ki pau amana hari Sancom na tadura ki warol amagi matungina Red Sea da attack nangkiba commercial jahaz ahum matu tongan balaipak tara ka manga kamari leina bani amasong magwa international sing sarukda holding da attack tawraki bani hari awama taraba jahaz sing aduna call tawrakpada United States ki destroyer jahaz USS Carney sangsinda mateng pangki ana Sancom na haiki Sancom ki warol adugi matungina ngasi ayuk pung 8 minute tara ka makarom tabada Yemen ki Houthi na control tawwa area da anti-ship ballistic missile ama MV Unity Explorer kawva jahaz ama thugada na bagidama kapsilaki amasong warhead adu jahaz adu gunak na mafam da tasinduna fokhai ki haire Unity Explorer asi Bahamas ki firal sengkhatba aduga United Kingdom na operate tawwa cargo jahaz ne USS Carney na Red Sea da patrol tawringa da Houthi na Unity Explorer thugada na missile kapsilakpa do detect tawba ngamke Atopa thautok amatane namit jungbada Houthi na launch tawrakiba drone ama USS Carney na track tawduna thuwai ke drone adugi target chapchana khangdri hana san na hai ke namit jungba matung pung 12 minute kunthra ga manga satpada Houthi na amukana Unity Explorer da target tawduna missile kapsilaki maduda di jahaz adu da mang takpa khara thoki amanga ta yengchin bagi dabak satharinge da drone ama ga kapsilakle hana USS Carney na detect tawke amasong air defense system na thuwai ke hairi Nakalamada Hamas ka song na landa sikiba Israeli lanmi masing samri sukna ama yaugre Haukiba October 30 tagi ngasi fawada Palestinian militant single land sokna bada sikiba Israeli lanmi masing asi samri sukna ama yaugre ana ngasi Israel Defense Forces IDF na law thokre Pawadogi matungina Hamas ki mogda operation satabada nahuna na Sergeant Major Neria Sahi Kuntra Gataru Sergeant First Class Ben Judgment Sahi Kungani Thoi Amaso Sergeant Benjamin Yehoshua Didam Sahi Taraga Mapan Kauva Suraba Mui Lanmi Home Sigri Hari Makoi Home Singarang Lanpam the Sikibani Masidaraga Hokiba October Kungatarita Ground Operation Hokraba Matung the Sikiba Israel Ki Lanmi Masing Asi Umpudra Manga Yogre October Darita Lantokraba Matung the Sikiba Lanmi Masing the Samri Sukna Amayogre Makoi Si Amban October Darita Hamasamasung Palestinian Militant sing na yam na jawn attack tawrakiba namida du da sikibani haina Israel Defense Forces na aige Cyclone Miss Wang na senaida nong haithangre mioyom sigre flight sing cancel dawkre Bay of Bengal na hauzik ungduna leiriba amasung Andhra Pradesh ki samudra khongbal tamna jangsilagliba cyclone Miss Wang na Tamil Nadu amasung Puducherry da nong kana suwankre Chennai Sankalfutu Kasimpuram Nagwatilam amasung Kodlor district sing Yauriba Tamil Nadu gi awang thangba samudra mapan gi mafam singda nong kana chuki lamda madugi Thiruvalur district dana nong khwadigi hena kana chuki Chennai police ki report matungina hauzik fawda nong chubagi thawdok singa mari leina bada mioi ahom sikre Chennai city gi mafam ayam ising thumjin khibaga loinana khara nemba mafam singde ising ka hena thomle cyclone adu hayeng numit jongba fawbagi manungda Nellore amasung Masjid Tanam gi marakda phujilakpa yai haina panari Chennai city amasung masigi jumthang dariba district singda haukiba ahingda nong kana chuki haukiba pung kun mari gi matamda Mina bagam da nong chubagi chang samaga marfudara taruk yauki amasung nogam pangam da hariba matam masigi manungda nong samaga yangai ga mari dasmik hom yauna nong chuki Chennai amasung thangnaba district singi mapam ayamba ising thumsin kibana maram oiduna mapam singa sida leiriba school sing college sing amasung government office sing thonglon ki State government and private companies singda makogi employees sing yumdagi tabak tawwa yanana bakhangan ki Tamil Nadu government district mari da hayangasi public holiday oigani allow thokre haugiwa ahingda Chennai city amasung masigi yumthang dariba district singda nongkanna chubadagi awaba mayuk naraba singbo mading pangnanaba authority singna samudra mapan gi district aduda relief center samhangarom semgre haugiwa ahingda minister M.K. Stalin na safety gi thawang sing review tawki loinana Hauzik wergliba phibam adu kumna monitor dawri State machinery sing na cyclone mesuwang mayuk na basem sadu na laikre minister sing amasung official sing field lainari ana Stalin na ex tafang doki Aroi content sing asiki markui ba pau khara asiba pau damjari ba
Manipur Local News YouTube channel asidagi yangbiriba punamak pathagazari. Channel asina tomda kanarabadi subscribe tawbidribasina subscribe tawbiramo loinana like and share tawbusu kawiganuk namakpo amukhana thagazari.